All Manipur United Club Organization mayam amuko amoba All Manipur Women's Voluntary Association pwede lemaron apun mamera pabi Manipuri Student Federations and a Committee on Human Rights Manipur haiba organization mga asina hokiba adungba tang taruk amsung terekti lona ba hinga aduma trong lobida yamna sathiba adungba non state actors singa adungba yamna sophisticated oiba weapon kulai haiba tare adungba RPG sinana adungba kapsandana yum kai thugaiba golina ngani yamda tamtina hatiba maki mama bujra sopan nangan tiba samna haibada adungba mihat haiba tare yamna sengna ekoina hainei masa masu singta chathokinu mapan thokinu haina haini adubo leiriba angang sing natraga masa masu sing aduna yumda lengdru leiragadi budu sep oire koi right to life basi leire haina koi khalambani adu suffer adugumba yumda lengdru leiriba adugumba mamagi mathada kolaga leijariba adubu yamna tamthina adumba RPG bomb sinadra kokhaina hatchiba mamabuna thina sonjiba very strongly koi badu condemn tawi loina na madubu yaningdaba security force na khangna leraba hairiba achouchuba khulai mayam ama transportation toba yadaba kalima toba targa sidu mado koi uba yaba khangba yaba pot leina madu sangalakna toposin tohla matungda hairiba yamna satiba incident adu thongibani ana nakoi responsibility ni haidna adu ma civilian mayam horkna achouba adugumba irang ama koi torpa madu respect tobiba amadi miyam sing adu bu themdin biba loina justice porna na bhana na bigi adu commitment mayam pi bhukta adu CRPF security forces sing aduna adu khulai mayam mama koi jalewala wakta adugumba leiriba india gi leaders singa adumba kapsagiba adugumba incident haiba tare adumba yamna sathiraba jalewala waki miha tungna general dian order torga angbi pangna nongoi maru mayam kaptokna india masa mayam hatibido same that way adumba justice pangna ba amasungna koi leilena 미여비기 분시로 낙방함다바 미여비기 어dunba 난툼 낙방함다바 어dunba security forces 하이는 와로 그러려나 세이버 당고 돌고 못한다 뭐더 까초럭드나 미 아니마 시기바 엄소래 고모다 아마가 너 마야마 소펀단 게업세 very strongly 콜도 망한 까넴다위 너네 거의 뭐더기 마카 따르거든수 어dunba 올쿨다 너 감정다 찾아봐 어dunba civilian 어dunba 호스피탈이 한자락바 마임 여러가 누가이나 포타스라니 아이는 할락거든수 람비데 엠부스 없앤드나 adugumba civilian ani hatuk pigiba wenel kayama sopan dengan tiba sumba yamna kreatare yamna sathiba adugumba crime mama satar kai base very unfortunate seng na habda koi manipur da koi right to life base under the armed forces special project koi tam sang na koi lete adu matakta amuk anoba crime mama whether state oira non state oira mayam satar kai base unfortunate maramadna haiba mhaching ado loina subsalaga makoigi mihat adu matungina madigi justice phangnana ba amasung mihat pasing adu budandi pibaga loina affair sanbaga loina defin punishment piu haina koi adu khongjang mayam changjali loina honorable cm da koi lup mangane su already koi memorandum koi submit toksakre adubu hojik phawad modigi positive response pangdaba number oiraga koi makata na makal makha kaya ge dumba yamna democratic oiba khongjang mayam ma koi sanction jai adu ngasi maksu leiriba dungba waithu amasung magi akoibada leiriba tongan ba mera phaibi organization sing community siru oigera tangkul oigera mayam mama koi pullaga musumba yamna koi protest rally si koi sinjabani loina koi adungba security forces maruina miyam gi lanthum ngakpa ngamdraba miyam gi pusi ngakpa ngamdraba makoi leina cho ba crime mayam mama sana loksaw gi crime obe drone attack ta aduma mauna ama hatti ba masari pin son ki ba jiri da ni pihom ngang hum farga tamthina halam tum da torelda thadarak ba de hande ki tronglok bi thodok de urkul gi line da noma kang da adung ba yamna non state actor kang khurna mayam ma khujuklai kapsendra makhal makha ke attack chathar bai base masi government of india kamum thoi ana makoina kari namta hairi ban myar punsing phabangam drino kari gi free hand thari bino adugum ba yamna tactical oi ba yamna mamul yamla khujuklai mayam ko lena satar ko attack se masi government khangum thoi adna makoina khangsan na lebigi madu khangsan na lebigi mathuk tate madu khangbo rena matik saba koi exelo ko kadamni na tabata argati hairi ba adumba security forces mayam ma maruina center gi mayam manaraga amadi tungan ba government of the policy makada
동안 바둥바 미한 미군 매암 저서락바 로이나 거기 강국 마생이 말았다 동안 바둥바 토닝 더 더덕 매암 마마 토는 봐 실클브라 하이비 와클런다 머로이나 이거나 아두금바 센트럴 프로세싱 미암기 런퉁가 뻥감들바 니 분식간 뻥감들 징세 버시 한그로 어머디 머니푸 두가이비 야로이 하이면 중가 동안 슬로건 매암 마마 거이 로이나 하이바 중바 really see a quick justice 방문을 받았다 거이 진짜는